Asinumidaw ngairamgi umanga makai rom tarak pamatamda kay kunajariba kogi Manipur gi Honorable Chief Minister na Governor da maki resign sa tenda tawthukre magna tawbogi maramdi yamseng na ekoi Bharatiya Janata Party gi sarkar si 2017 dagi haurakanda sarkar pairak patuna Manipur da tongan ba chawkhat thorangda thabak kaya tawbiramba aduga Manipur gi integrity ngak na nabagi damakta mana hotnarakpa mayam adu ekoi hojik oiriba megi ahum dagi na ngasi bawda leiriba fiba masida tangdu leitaba yamna Manipur gi damakta khanba aduguma santi purakpa yananaba lambi kya hotnaduna lakibani ado hojik chu magna resign tawribasi Manipur gi interest ta Manipur praja singi damakta khallaga adugumba Manipur gi Chief Minister na resign tawbani aduga ekoi Bharatiya Janata Party na ekoi praja singi interest ta tungdala kadaba thabak thorom kayada Manipur gi adugumba integrity ngakpada achauba daita lawgani haidana media gi tong hojik phawbagi da ekoi Honorable Chief Minister resign tawribasi makha taba ekoi da hojik report amta leitri mak masamak ekoi Manipur gi interest ta yengaga ai resign tawrage haidana ngasi se ekoi ai samak yauna ekoi governor da dugumba magi resignation submit tawraga ekoi tholok iche usi leni field study anauba leadership ki wafam se kamai li party ki oina de hojik phawbada ekoi da adugi instruction adugi message amta laktri adu makha taba message la ka da phone resignation se accept tawba tawjo am la de resignation di adum ekoi pire bidu adum accept tawba yabagi possibility leire ado hojik ekoi gi piruraga koi tholokpani aduna makha tabadi lakadoriba process ti ekoina makha taba process ti magi tholakadoriba yam thagat ningai ne makha tabada tawbo boiro any ekoina khangni mapunamak makha taba